ngasi soi wari anauba amaga loina na lakchari ngasi gi wari se yamna interesting oiba wari ni wari se loidri bhaba yeng tabio aduga wari asina haude ngai da mahausa gumna igi video gi screen asida ubirba mioi ase kanano haiba comment section da comment tawduna takpirau masida khangba ngamgani na khoi gi mitse kyam phari haiba na khoi da second manga khaki matam phangani ngasi gi wari ase school teacher amagi wari ni ba school oja nupi amagi wari ni ba oja nupi asina magi classroom da laklaba kanda mana numit adu khanbani ba ngasi di class ase practical oina tawge haina practical oina tawge khalaga mana magi pocket tagi lupa cham chatpi ama putholaga magi satra myam da utpani ba masi lupa cham ase kana kana pami haina magi satra pummana khut thangalaga mokoi ponmok se pami haibani ba aduga nga matungda amukka sai go janu pidona lupa chama do thupchalaga amuk thangalaga hangmani ba masi lupa cham se kana pami haina magi satra pummana pami haina khut thangalakpani ba aroi badoina sai go janu pidona amuk ka sumagi lupa cham chatpido suru nairaga leibak makha da thadara khong chabet ne laba ka da amuk ka hangmani ba masi gi lupa cham se kana pami haina satra punumakna pami haina loina khut thangalakpani ba ngasai gi lupa chama do mana phana thupchalabasu phana suru nei khairaba phana chabet khongna ne khairabsu khongna ne khaiduna akhoina suru nei saladuna lupa cham dogi mamal kaidau ngai da mayeng ta deba masigi wari ase nakhoi hasu phabo confused ta leram gani ba magi motivation se kari noina ai masi ai khoi mioi baga chamdam narak ba ngasagi paisa do suru nei khairabsu khut khongna chabet ne lebasu magi mamal kaidau ngai da mayeng ta de matau asumna nangi punsi da su mina nangbu hanthana uhalaba hanthana yenglaba nangi maramda kanagumba ma da phattaba kaya ama haisalaba su mana adu tawbana nangi punsi gi nang se mayeng tagadaba nate nangdi nang adum leigani ba aduna kanagumba ma na nangonda hanthana yenglaba su hanthana uhalaba su nangi maramda phattana ngangnaraba su kari su khaluna moina ngangna bana nangi punsi gi mamal kaidongai da mayeng tagadaba nate masi khandokadaba ni ba khaba nangdi nang adum leigani mina ngangna bana nangi punsi gi mamal kaidongai da mayeng taroi ba masini aina ngasigi motivation asida takchaning ba haibabu masi haraga ngasigi wari ase matang asida loi sinjare karigumba wari sina nungai bi bathogadi aigi channel se nungsi biduna subscribe tawbiramu thangnarasi aigi mathangi video da matam do bawgi damakta kainarasi